Malemgi miyamna phongdorapagi matung inna nupasingna nupigi matangda yamna yaningdaba poil taradang miyamda lanthokjari. Number 1. Nupi singna karisu laitaba maramda kappa cinema drama da tawbugi moongda natai sadana emotional oiba matamda nupa singda yamna khoirang khoshaung halle. Number 2. Nupi singna nupa singbu sauribani haiduna kari gumba matamda nupa nupi oibagi loinaba tinnaba phangandaduna nupa singbu chairak pinaba khulai oina hek sizinari. Asigumba asisu nupasingna yamna yaningdaba nupigi lichatne. Number 3. Nupina loiba khamba naidana pot laiba asina nupasingda yamna sauningalli haibasi pithribi pummana khangnaraba wafamni. Nupi amana pot laiba matamda nongmagi pung kunmari phawba konadi haina nupasingna khalli. Pot laiba matamda makoigi koinaba nupa natragana masagi nupabu koin inhanba asisu nupasingna yamna hainadaba amani. Number 4. Nupisingna makoi yamna asengba afaba sajaningbagi thawong asi nupasingna yaningde. Maram asina nupisingna nupada yamna kahena matik chaba sajinnaba tawroidabani. Number 5. Khambal chawbana Mari hena sesal halle haiba karisu laite. Nupi singna yamna khambal chawba matamda nupa singda yamna nungaitaba ama pohalle. Khambal hena chawrabadi maduna yamna nungsinaramba mari fawba kaitharakpa yai. Tasengnamak khambal ba haibasigi arthadi amana amabu thajanadi haina lawbasu yai. Number 6. Nupi amana atopa nupi singi phejet chakchana chingba tongan mamoong matau kayada yamna kana yaningdaba phongdoklakpada nupasingna maduda kahena karisu haraude. Maramdi nupisingna kari setchari haibasigi matangda nupasingna thoidokna thawa yauksilluba leite. Number 7. Nupisingna wa chagat ngangba asisu nupasingbu sauhannanaba machak oi. Nupigi brain na minute kuding da thokpa akuppa maron sing ningsingba amasung haidokpa ngammi. Aduga nupagi oinadi darkar oidaba wasing taningdri hainingdri. Number 8. Nupisingna matam punamakta makoigi pukning khangbiba makoibu konsinbiba makoibu thembiba kaya tahonninglabasu amaromda maduna nupasingda yamna nungaitaba pohalle. Number 9. Nupi kharadi makhugi mapuroiba singna ngahak thabak komjaba matam adu phawba makhoida loina kasinba pame. Masi amaromda nupa singla nai punsida khut thinjinba makhal amani. Nupi singna nupagi furit khaw phakpa asigumba thawung sisu yamna phatte. Number 10. Nangna khallibadu karino haibana chingba pukningi wa thodoknaba moongda hangba wahang asi nupisingna nupada kaidaunungda tawroidabani. Ngasigi video asibu yengbiriba amadi tabiriba khudimangna matata thamjariba point 10 asi sanai natragana chummi haina khanbiragadi video asi soidnamak like tawbiramu share tawbiramu amadi point 10 asidagi hena chumba amadi phajaba leibiragadi makhagi comment box da suggestion tawbiramu. Aroibada RK Production की माइकैदगी पुनमकपु खुरुमजरी.